Online Manipur YouTube channel asbeng birba mayam pumnong po amukah nataram loksari han badiyam namaru iba paw am update thamjage kuki CSO sing nangakpi na bahay jabadagi senapati ta naga kuki ungkatnaram badu ingthakre haukiba September 23 kang pokpi kuki National Front KNF ki kadar amana NNCN ki Government of People's Republic of Nagaland GPRN ki regional office na madanong mayna Kablui haiba thodok adugi matangda naga amasung kuki gi kanglup ani gi marakta leinaram bongkhatna ba adu KNF kadar adugi mahut chinduna lale hai jabaga loina nangakpi na ba hai jarakpadagi ingthanakre senapati da asi asokpa miyoi adu miut chinduna maram thangal council NTC na party ama oiraga adu kuki inpi kangpokpi KIK Southern Hills Chief Association KHSL CA amasung kuki Students Organization Southern Hills na KNF ki kadar adugi mahut chinduna party ama oiraga inaki bayana cherol amagi matung ina KNF ki kadar thanglingman ki gengi mahut chinduna kuki CSO singna lalle amasung akpiro haibadagi yanaba purakre hairi ngasi inaki bayana cherol aduda atopo wafam mari amasu yanaki makhoi sing adudi kuki CSO singno October 3 ta mayang khangda leiba ecological park ta customary ritual pangthokpada KNF ki kadar aduda piba sera ki report ama numit aduda piba naga area sing da kuki militant sing na ye khai thingai toba amasung lutpat toba amasung militant sing na uniform set laga national highway amasung naga khulmanakta koichat pransingba thawong sing makhata na tawhantana ba haibasini ningsingba yabadi kuki sing na naga sing da mamang tagi hauna kayara khanna kay horakpadagi senapati da kuki sangba thingkiba ka loina na mafam aduda hana leiramba kuki sing su hankina ba maikai adongi naha sing na tanthorkiba laikhrabani aduga mathangi update asi manipuri lan asi mapan leba ka khusamnabani hairabadi kuki MLA tara NSC palaga khudakta pafam thogi ni maichan manipur hojik thokliba lal asi mapan leba ki miyoi sing yauna chatarpa oiraga di manipur amadi central laingak na manipur thugaina ba lan tawbada sawgaliba kuki MLA tara NSC palaga khudakta pafam thogi haini JDU gi manipur state unit ki spokesperson da ni maichan luang na party asi gi mohut siladuna phongdorakli ngasi party asi gi state president khetrimayum biren gi second MR da lebe yum na pangthoki ba pawmi sing gi unaba amada wafam asi phongdoki bani makna makha taraduna hai manipur tha mangarom irang thoktuna leiri masi ngasi fawa solution ama purak pangamdri ngarang manipur gi chief minister pawmi sing da phongdokhi bada manipur da thoklibe irang asi mapan gi mi yauna sathrak pa lani haina phongdok pa laikre wafam asi chumlaga di India government na wathok asi loisin ba haibasi numit nini phaga da banate India haibasi super power oibagi mathakta economy malem gi ahum suba laibak oi rani haina sauthok sari bani asiguma manipur da thokliba wathok asi loisin ba haibasi kari sunate manipur gi miyam asi yamna ware miyamna pamlibasi manipur da peace purak pa aduni haina maga ta na phongdok aduga mathangi update asna kuldip na thamoi sengdabadagi MLA minister CM loina chopa nanglibani Joy Kisan manipur da union home minister na unified command gi chairman oina haplak libasi manipuri wathok asi loisilu haibagi tharak libani ma ki tofom tokpa thabuk tawdaba thamoi sengdaba ngasi phabu irang si loidabani makna maram oiduna MLA sing minister sing chief minister BJP state president thomi sing pumnung chopa nanglibani haina thangmaiban kendra gi MLA khumuksam Joy Kisan na phongdorakli ngasi takdona sinduna thangmaiban kendra gi relief camp da jati gi mapa haina khangnari pa Mahatma Gandhi gi chamaga marphuga chamaga yankaiga nipan suba mapok kumon thorom pangthok pada wafam asi phongdoki bani mahna makhata raduna hai mahak masa ruling government asigi MLA amani miyam gi mihut amani party ki lusing basing bu ikai khumna jai amadi party ki principal ngaktuna chatli adubu miyam gi mihut ama oina miyam gi apamba adu dingang dabe ade ngang batabani miyam gi thabuk su tawba tabani Indian state ama oirba pikraba manipur da thokli ba wathok asi thamanga far fauda loisin bangam jiba karigino haiba asi malem India gi state chingi miyam amadi manipuri miyam na hangliba achauba wahang amu oire haina magna phongdoki duga mathangi update asna kokta bomb blast singamayum albas ki punsi awaba gi masak oirakli haukiba jun kun mathoi gi numidang pung tare rom tarpada kokta amusung phawso ikhai ani gi lona badal leiba thong amada bomb pokhai kiba thodok adu da phibam luna so kiba singamayum albas sai tronga gi phibam ka henna awaba gi masak oirakli akiba gi masak oiraba thodok adu da masagi mafam kaya da bom masina panbada ka henna aru film da ngasi pawbo leikan aduna lagliba albasa si tongan ba operation tarur hanna masagi haksangi mafam kaya da pangthokrabasu operation sa thakadabadi loiba naidri hojiksu tongan haksangi mafam singda surgery mangarak sa thakadaba wali kokta municipal council ki ward number 7 da leiba albas khan asi ibela singamayum gi machanupa hanni ma ke apokpa laikhidraba matung da lukhrabi mama na hotna tunu yamna wana hingzariba imungni magna mama gi mating pangduna imung manung phubada soba thodang yarakibani albas asi mama amadi masin mana ohungi loinana baragi yum amada leirakibani me ahum dagi horokiba hingsa gi irang asi mamang da mahaki apokpi
asina Churachandpurda mana masing yonduna imung manung purakibani mahakna wana honujaraklabasu irang asi haurakibadagi mahakki sinfam adusu makha chathakidre imung manung pubada awaba mayoknarakpa maramna mahakki mateng kharadang pangnaba pandamda Albas Khan bu Imphal thaduna nongmagi khusuman tanduna imung manung pu hannaba honrakibani laibak thiba thodok adusu Albas Khan na imung manunga loinana Eid festival ga saruk yaba ngamnabagi damakta nongmagi aphangba khusuman kharga loinana halakibani mahak Imphal dagi passenger gari da halakpa aduga Kokta Bazar da gari dagi kumlaga yum phawba makhongna lakpani khwaidagi laibak thiba thodok ama oina numit aduda pokhairakhiba bom aduna Albas ki haksang gi mafam kaya marumda panki aihak imung manungi miyoi singa loinana Eid festival yaugari haibagi nungairaba wakhal yumda halakibani matamduda khangaudana bom pokhaibagi thodok adu thoglakibani maduda aihak sathina sokhi haiba asina tana makha tarakpa thodok singde ningsingba thokidre haina Albas na phungdoraki singamayum Albas bom na panduna haksangi mafam kaya da sokhiba aduda ahanba oina Imphal da leiba Ras Medicity Hospital da pukhatuna laikanaki matung tarakpada asokbagi fibam hena lusilakpaga loinana Delhi gi AIMS Hospital da refer tokibani mafam aduda surgery tarulakta tharaba matungda mahak discharge toraki hawjikna Kokta Gram Panchayat ki ward number 1 da leiba mama ga pokminaba mamagi mayumda leiri mahaki Mama Abdul Hakimna phungdorakpada Albas asi makha tana tongan baksangi mafam singda surgery mangarak pangthokada buwali haina phungdoraki AIMS ta operation sa tharoba matungda mahaki uba phangludraba mit nasidi uba phangle khangbada harawo poki haiki video sing bibagi damakta mayam pumna pum kahna thakachari anob update ki damakta online Manipur YouTube channel asibu nungsibidana subscribe to binamo. Thank you so much.